ngasisu road safety manga mari lainana district road safety committee Imphal West amadi Uripok apunba loop ki koigi members in secretary pulap yaurakanda koigi Uripok ki overbridge ki makong dagina Uripok ki canteen road sigi stretch sida lambi ki nakan jalomda yamna chilhandana wrong parking tawchenba aduga ibix kanogi lambi hek dukan mamangda maram chadana gari khamjenba footpath ta pot chei yonjenba sinna maram oirakanda aduke matik chillaba jaga ama oibasi ngasi ekoi punna members sing yauraga officers sing yauraga ekoi inspection ama tawjabani inspection tawasida ai hek dukan gi mangda yam maram chadana pot chei khamjenba thechenba gari khamjenba adagi footpath ta yam sangna food stall hangjinba soroki hek mayai wairap oina pot yonjenban singba mayam ama koi ngasi thengnajare sigumba irregularity haitare lambi gi tawham tawgadaba niyom se ngaktadana maram chadana mayam ama tawchinba activity mayam sina maram orega akoi lambi achatpa singda yamna khudong thiba thongningai oiba accident phonba nungdangi matamda akoi khangaudana achinba jaga sida adugi amaga thaujannarakpadagi accident thokpani singba kaya yaudana akoi team sina inspection phajana tawjari tawraba matungda akoi maram chaba sing yengaga parking maram chadana khamjinba permit paidana khamjinba masing hena khamjinbana singba mayamse akoi ngasi loina note tawchinjare aduga district level da akoi khanajaraga tawba yaba sing akoi anoba decision ama laurakanda mayamda awareness pidana maram chaba action sing akoi lakhanaba akoi khanajagani